ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗꯥꯛꯇꯔ ꯃꯥꯏꯕ, ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯑꯊꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯗꯥꯛꯇꯔ ꯃꯥꯏꯕ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯉꯥꯟꯕ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯕꯨꯡꯅ ꯃꯥꯡꯒꯣꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯀꯛꯇꯨꯅ ꯌꯥꯟꯗꯨꯅ ꯁꯦꯝꯂꯤꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯄꯥꯕꯨꯡꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯁ, ꯑꯩꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯀꯣ꯫ ꯑꯩ ꯀꯩꯗꯧꯔꯦ ꯑꯩꯅ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯑꯁ ꯄꯥꯕꯨꯡꯅ ꯃꯥꯏꯕ ꯑꯣꯏꯔꯤꯅꯦꯅ ꯃꯁꯤꯗꯩꯁꯤꯗ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯃꯁꯤꯗꯩꯁꯤꯗ ꯇꯝꯁꯤꯜꯂꯒ, ꯅꯠꯇꯦꯅꯦ, ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕꯒ ꯁꯤꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯅ ꯅꯣꯏ ꯅꯄꯥꯒꯤ ꯀꯅꯥꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯦ? ꯃꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯨꯗ ꯑꯗꯨꯛ ꯑꯩꯅ ꯌꯦꯡꯕꯤꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯑꯅꯥꯕꯗꯨꯒꯤ ꯃꯌꯨꯝꯗ ꯅꯠꯇ꯭ꯔꯒꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩꯅ ꯅꯪꯒꯤꯗꯨ ꯌꯦꯡꯕꯤꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯝꯗꯅ ꯐꯥꯔꯒ ꯌꯦꯡꯉꯨꯕꯁꯤ ꯉꯥꯏꯈ꯭ꯔꯦꯅꯦ꯫ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯈꯔ ꯈꯦꯠꯅꯕ ꯂꯩꯀꯣ꯫ ꯄꯥꯕꯨꯡ, ꯌꯥꯔꯦ, ꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯀꯌꯥꯔꯛ ꯍꯟꯅ ꯃꯔꯩ ꯌꯦꯠꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯄꯥꯕꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯗꯅ꯫ ꯄꯥꯕꯨꯡꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯐꯖꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯥ ꯃꯁꯤꯡꯅꯦꯅ ꯃꯌꯥꯝ ꯄꯨꯁꯜꯂꯛꯑꯅꯤ꯫ ꯀꯅꯥꯒꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯄꯥꯕꯨꯡ, ꯐꯔꯦꯁꯦ, ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯆꯥꯛ ꯊꯣꯡꯉꯝꯗꯕꯅꯤ꯫ ꯄꯥꯕꯨꯡꯅꯅꯦ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯕꯤꯔꯣ꯫ ꯉꯥꯏꯈꯣ, ꯀꯔꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯋꯥꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ? ꯉꯝꯗ꯭ꯔꯒ ꯇꯣꯛꯎ꯫ ꯑꯩꯒꯤꯗꯤꯅꯦ ꯑꯅꯥ ꯂꯥꯌꯦꯡꯕ ꯏꯃꯨꯡꯗꯨꯗꯅꯦ ꯋꯥꯊꯤ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯦ ꯍꯥꯏꯔꯒ ꯅꯨꯡꯊꯤꯜ ꯑꯣꯏꯍꯜꯂꯒꯅꯦ ꯆꯥꯛ ꯆꯥꯈ꯭ꯔꯣ ꯑꯗꯨꯝ ꯍꯥꯏꯍꯟꯕ ꯌꯥꯏ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯌꯦꯡꯕ ꯆꯠꯀꯗꯕ ꯂꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯒꯤ ꯃꯄꯥꯕꯨꯡ ꯄꯔꯞ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯛꯇꯔ ꯉꯥꯟꯕꯅ, "ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯒꯗꯣꯏꯅꯣ ꯈꯪꯗꯦꯕ꯫ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪꯅꯦ ꯄꯩꯔꯒ ꯃꯩ ꯊꯥꯗꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯦꯅ." ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯉꯥꯟꯕꯗꯨꯁꯨ ꯃꯄꯥꯕꯨꯡꯅ ꯆꯥꯛ ꯊꯣꯡꯉꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯠꯈ꯭ꯔꯦ꯫ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯒ ꯄꯔꯐ꯭ꯌꯨꯝꯒ ꯆꯥꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯕꯁꯤꯗꯤ ꯐꯖꯔꯦꯅꯦ꯫ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯔꯤꯡ ꯈꯤꯡꯉꯛꯂꯤ꯫ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯍꯧꯖꯤꯛ ꯄꯨꯈꯠꯂꯛꯂꯤ, ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯎ, ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯃꯁꯤ ꯑꯃꯗꯤ ꯍꯥꯏꯔꯛꯄꯗ ꯉꯥꯟꯕꯁꯨ ꯈꯔ ꯏꯄꯥꯏ ꯊꯕꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯑꯂꯨ ꯈꯔ ꯁꯠ ꯉꯥꯟꯁꯤꯜꯂꯝꯂꯒ ꯀꯨꯀꯔ ꯑꯗꯣ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯥꯝꯂꯝꯂꯒ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯛꯇꯔ ꯉꯥꯟꯕꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯅꯥꯕ ꯑꯃ ꯃꯌꯥꯝꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯗꯥꯛꯇꯔ ꯉꯥꯟꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨ ꯗꯥꯛꯇꯔ ꯃꯌꯥꯝ ꯋꯥ ꯇꯥꯟꯅꯔꯗꯨꯅ ꯍꯟꯗꯛ ꯄꯨꯈꯠꯂꯛꯂꯤꯕ ꯑꯅꯥꯕ ꯑꯁꯤ ꯅꯍꯥꯟꯃꯈꯩꯒ ꯑꯅꯥꯕꯁꯤꯡꯁꯤꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯃꯁꯤꯒꯤ ꯑꯅꯥꯕꯁꯤꯈꯔ ꯇꯣꯞꯄꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯁꯨ ꯐꯪꯂꯛꯂꯤꯕ ꯔꯤꯖꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯅꯥꯕꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯂꯥꯏꯍꯧ ꯍꯧꯔꯒꯁꯨ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯝꯕꯗꯒꯤ ꯍꯦꯛ ꯑꯩꯈꯣꯏꯗ ꯃꯃꯤꯠ ꯑꯁꯤ ꯈꯥꯅ ꯌꯦꯡꯕꯒꯨꯝꯕ, ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯟꯁꯜꯂꯛꯂꯒ ꯀꯔꯤꯅꯣꯃ ꯍꯥꯏꯅꯤꯡꯕꯗꯧꯅ ꯃꯨꯔꯨꯝ ꯑꯃ ꯍꯦꯛ ꯁꯣꯟꯕꯒꯨꯝꯕ, ꯂꯥꯏ ꯇꯤꯟ ꯆꯪꯕꯒꯤ ꯃꯑꯣꯡ ꯀꯀꯥꯁꯨ ꯍꯦꯛ ꯃꯥꯜꯂꯤ꯫ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯉꯁꯥꯏ ꯄꯨꯈꯠꯂꯛꯄ ꯑꯅꯥꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯋꯥꯔꯗ ꯈꯨꯗꯤꯡ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤ ꯃꯈꯩ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝ ꯕꯨꯔꯨꯡ ꯆꯦꯟꯁꯤꯟꯅꯩ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯌꯧꯁꯤꯜꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯐꯥꯔꯒ ꯑꯅꯥꯕꯗꯣ ꯕꯦꯗꯇ ꯍꯤꯞꯍꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯗꯣꯛꯇꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯅꯔꯁꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯃꯍꯥꯛꯁꯦ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯆꯣꯡꯊꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯐꯥꯔꯨꯕꯅꯤ꯫
ꯑꯗꯨꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯂꯪꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤꯁꯤ ꯑꯉꯥꯎ ꯂꯩꯅ ꯅꯥꯔꯛꯄꯅꯤ ꯁꯥꯏꯀ꯭ꯔꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯛꯇꯔꯁꯤꯡꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯐꯖꯅ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯌꯦꯡꯐꯝ ꯊꯣꯛꯄ ꯌꯦꯡꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯅꯥꯕꯗꯣ ꯌꯦꯡꯂꯤꯉꯩ ꯑꯇꯣꯞꯄ ꯑꯅꯥꯕ ꯑꯃꯁꯨ ꯑꯃꯨꯛ ꯄꯨꯁꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤ ꯍꯧꯖꯤꯛ ꯔꯤꯖꯜ ꯄꯤꯕ ꯉꯝꯗ꯭ꯔꯗꯅ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯕ ꯑꯅꯥꯕ ꯑꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯑꯅꯥꯕ ꯑꯅꯤ ꯁꯨꯔꯛꯂꯦꯗꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯨꯛ ꯄꯨꯁꯜꯂꯛꯂꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯅꯥꯕ 29 ꯄꯨꯁꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯣ ꯑꯅꯥꯕ ꯉꯥꯛꯇ ꯉꯥꯏꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯑꯅꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯟꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯁꯨ ꯈꯝ ꯊꯦꯡꯅ ꯋꯥꯔꯤ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯑꯅꯥꯕꯁꯤꯡ ꯑꯗꯨꯅ ꯍꯣꯟꯇꯣꯔꯛꯄ ꯁꯣꯔ ꯑꯃꯗꯤ ꯃꯈꯣꯏꯅ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕ ꯑꯃꯗꯤ ꯃꯌꯥꯅ ꯆꯤꯛꯈ꯭ꯔꯕꯗꯤ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯃꯍꯤꯛꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕ ꯃꯌꯥꯅ ꯆꯤꯛꯈꯤꯕ ꯑꯃꯗꯤ ꯁꯣꯔ ꯍꯣꯟꯖꯤꯟꯕꯗ ꯌꯥꯎꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯥꯔꯤ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯦ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯔꯦꯗꯤꯑꯣ ꯇꯤꯚꯤ ꯑꯃꯗꯤ ꯑꯇꯩ ꯐꯦꯁꯕꯨꯛ ꯌꯨꯇ꯭ꯌꯨꯕꯅꯆꯤꯡꯕꯗꯁꯨ ꯂꯣꯏꯅꯃꯛ ꯁꯟꯗꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯀꯌꯥꯗ ꯁꯤꯒꯨꯝꯕ ꯂꯩꯅꯥ ꯑꯁꯤꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯛꯂꯤ ꯑꯈꯪ ꯑꯍꯩ ꯑꯦꯛꯁꯄꯔꯠꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯑꯅꯥꯕ ꯑꯁꯤꯕꯨ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯖꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯉꯥꯟꯕ ꯀꯔꯤꯅꯣ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯔꯤ ꯉꯥꯟꯕ ꯄꯔꯞ ꯂꯥꯛꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯄꯥꯕꯨꯡ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯧꯖꯤꯛ ꯂꯩꯅꯥ ꯑꯔꯨꯕ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯅ ꯃꯤ ꯄꯨꯝꯅꯃꯛ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯄꯥꯕꯨꯡꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯑꯉꯥꯎꯕꯧ ꯅꯣꯏꯒꯤ ꯗꯣꯛꯇꯔꯅꯗꯤ ꯍꯥꯏꯕ ꯉꯥꯡꯕꯗꯤ ꯇꯥꯗꯦ ꯅꯣꯏꯅ ꯑꯩꯒ ꯇꯥꯟꯅꯔꯝꯂꯕꯗꯤ ꯉꯍꯥꯟꯅ ꯃꯁꯤꯒꯤ ꯑꯅꯥꯕꯁꯤꯗꯤ ꯐꯗꯅ ꯑꯃꯨꯛꯇꯣꯏꯕ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯊꯥꯕꯜꯕꯨ ꯆꯣꯡꯗꯨꯅ ꯏꯁꯩꯕꯨ ꯊꯤꯟꯗꯨꯅ ꯇꯧꯔꯗꯧꯅꯤ ꯂꯩꯀꯥꯏ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯂꯣꯛꯗꯥꯎꯟꯒ ꯂꯥꯎꯊꯣꯛꯂꯗꯅ ꯀꯔꯤ ꯀꯥꯟꯅꯅꯕ ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯗꯣꯛꯇꯔꯅꯅꯦ ꯁꯤꯔꯅꯤ ꯄꯨꯊꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯥꯏꯕ ꯍꯟꯗꯛꯀꯤ ꯑꯅꯥꯕ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯅꯥꯕ ꯑꯅꯥꯕ ꯑꯃꯅꯤ ꯑꯩꯅ ꯌꯦꯡꯂꯤꯕꯁꯤ ꯑꯗꯨꯒ ꯄꯥꯕꯨꯡꯗꯤ ꯃꯥꯛꯁ ꯎꯞꯇꯕ ꯆꯠꯊꯣꯗ ꯀꯔꯤꯒꯤ ꯃꯥꯛꯁꯅꯣ ꯑꯩꯉꯣꯟꯗꯕꯨ ꯃꯥꯛꯁꯀꯤ ꯋꯥ ꯇꯣꯛꯈ꯭ꯔꯣꯅꯦ ꯑꯩꯅ ꯂꯥꯌꯦꯡꯕꯗꯒꯤ ꯑꯅꯥꯕꯗꯨ ꯈꯖꯤꯛ ꯐꯔꯛꯇꯅ ꯀꯔꯤꯝꯇ ꯆꯥꯎ ꯊꯧ ꯌꯥꯗꯕ ꯍꯦꯛ ꯆꯥꯁꯤꯟꯈꯤꯕꯒ ꯀꯩꯀꯥ ꯇꯧꯕ ꯑꯅꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯌꯦꯟ ꯆꯥꯒꯦ ꯍꯥꯏꯗꯅ ꯒꯤꯔꯤ ꯇꯛꯇꯅ ꯌꯦꯟ ꯊꯣꯡꯍꯧꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯆꯥꯈꯣꯗꯅ ꯍꯥꯏꯍꯧꯏ ꯌꯨꯝꯗ ꯆꯥꯕꯅꯤ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯆꯥꯕꯗꯨꯗꯤ ꯂꯝꯕꯣꯏꯕꯅ ꯉꯥꯔꯤ ꯆꯥꯏ ꯑꯗꯨ ꯇꯥꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯆꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯖꯤꯜꯂꯝꯂꯒ ꯎꯔꯕ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯅ ꯄꯤꯖꯔꯨꯒꯦ ꯍꯥꯏꯗꯅ ꯌꯣꯝꯃꯒ ꯄꯨꯔꯛꯂꯤꯕꯅꯤ ꯅꯄꯥ ꯑꯩꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯄꯥꯕꯨꯡ ꯀꯔꯟ ꯇꯧꯒꯅꯨ ꯐꯥꯒꯤ ꯌꯥꯕ ꯑꯅꯥꯕ ꯅꯠꯇꯦ ꯃꯁꯤ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯁꯤꯒꯤ ꯑꯅꯥꯕꯁꯤꯕꯨ ꯆꯪꯈ꯭ꯔꯤꯕ ꯑꯅꯥꯕꯗꯣ ꯀꯟꯕ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯀꯔꯝꯕ ꯍꯤꯗꯥꯛꯅ ꯐꯒꯗꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯕꯒꯤ ꯊꯕꯛꯅꯤ ꯃꯁꯤꯗ ꯄꯥꯕꯨꯡꯅ ꯐꯥꯒꯤ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯅꯣꯏ ꯅꯄꯥꯗ ꯐꯥꯒꯤ ꯇꯧꯔꯨꯔꯕ꯭ꯔꯣ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥꯗꯧꯅ ꯑꯩꯅ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯨꯈꯤꯗ꯭ꯔꯣ ꯃꯁꯤ ꯈꯨꯅꯤꯡꯁꯤꯅ ꯌꯨꯡꯁꯤꯜꯂꯛꯇꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯂꯥꯌꯦꯡꯂꯤꯕꯗꯣ ꯅꯣꯏꯒꯤ ꯗꯣꯛꯇꯔꯅ ꯁꯤꯔꯅꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯄꯨꯊꯈ꯭ꯔꯣ ꯍꯥꯏꯗꯅ ꯄꯨꯊꯔꯛꯄ ꯍꯟꯗꯛ ꯅꯥꯔꯤꯕ ꯑꯅꯥꯕ ꯑꯁꯤꯅꯤ ꯍꯥꯏꯗꯅ ꯗꯣꯛꯇꯔꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕꯅꯤ ꯑꯩꯅ ꯂꯥꯌꯦꯡꯂꯤꯕꯁꯦ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯅ ꯂꯥꯌꯦꯡꯕ ꯉꯝꯂꯕꯗꯤ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯣꯝꯗ ꯊꯣꯝꯖꯤꯜꯂꯛꯇꯅ ꯅꯪꯅ ꯆꯍꯤꯗ ꯊꯥꯗ ꯇꯥꯜꯂꯤꯕ ꯄꯩꯁꯥꯗꯣ ꯑꯩꯗꯤ ꯅꯣꯡꯃꯗ ꯇꯥꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯄꯥ ꯏꯆꯥ ꯃꯁꯤ ꯃꯤꯅ ꯄꯤꯔꯛꯄꯁꯦ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯍꯥꯎꯃꯤꯟꯅꯁꯤ ꯂꯥ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯨ ꯆꯥꯛꯅ ꯀꯥꯏ ꯃꯇꯥꯡ ꯌꯧꯔꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯆꯥꯛ ꯊꯣꯡꯗꯕꯤꯗꯨ ꯑꯃꯨꯛ ꯇꯧꯔꯕ꯭ꯔꯣ ꯉꯥꯟꯕꯒꯤ ꯃꯄꯥꯕꯨꯡ ꯉꯥꯡꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯗꯕ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ ꯑꯩꯕꯨ ꯍꯥꯏꯐꯦꯠꯇꯪ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤꯔꯅꯦ ꯃꯄꯥꯕꯨꯡ ꯃꯥꯏꯕꯅ ꯌꯦꯡꯕ ꯑꯅꯥꯕꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥ ꯗꯣꯛꯇꯔ ꯂꯥꯛꯑꯒ ꯌꯦꯡꯉꯦꯗꯅ ꯑꯃꯨꯛ ꯋꯥꯊꯣꯛ ꯑꯃꯨꯛ ꯑꯣꯏꯅꯕꯅꯤ ꯈꯪꯗ꯭ꯔꯁꯨ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤꯕ
ꯉꯥꯟꯕꯁꯨ ꯉꯥꯡꯗꯨꯅ ꯃꯄꯥꯕꯨꯡꯅ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯣ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯂꯤ꯫ ꯑꯗꯨꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯨꯅꯤꯟꯗ꯭ꯔꯣꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯇꯨꯝꯂꯤ꯫ ꯁꯨꯅꯤꯟꯗ꯭ꯔꯣꯗꯤ ꯃꯍꯥꯛꯇꯤ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ, ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯅ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯗꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤ ꯄꯥꯎ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯕ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯑꯔꯨꯕ ꯑꯅꯥꯕ ꯈꯔ ꯄꯨꯈꯠꯂꯛꯂꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯗꯨꯅ ꯏꯃꯥꯔꯖꯦꯟꯁꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯉꯥꯟꯕ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯟꯗ꯭ꯔꯣꯅ "ꯅꯈꯣꯏꯒꯤ ꯗꯣꯛꯇꯔ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯑꯍꯤꯡꯗꯒꯥꯁꯤ ꯐꯨꯛ ꯍꯧꯒꯠꯇꯅ ꯆꯦꯜꯂꯤ꯫ ꯑꯅꯥꯕꯁꯤꯡ ꯑꯗꯨꯅ ꯀꯟꯕ ꯉꯝꯂꯕ꯭ꯔꯥ ꯑꯩꯁꯨ ꯉꯝꯗꯦ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯑꯣꯏꯔꯕꯗꯤ ꯉꯍꯥꯟꯅ ꯐꯗꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯊꯥꯕꯜꯕꯨ ꯆꯣꯡꯕꯨꯋꯣ ꯏꯁꯩꯕꯨ ꯇꯧꯕꯨꯋꯣ ꯇꯧꯔꯗꯧꯅꯤ"꯫ ꯉꯥꯡꯗꯨꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗꯁꯨ ꯄꯥꯈꯠꯆꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯄꯗ ꯍꯥꯟꯅ ꯂꯩꯈꯤꯕ ꯑꯅꯥꯕ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯅꯥꯕ ꯈꯔꯒ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯑꯅꯥꯕꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯔꯤ꯫ ꯃꯣꯏꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ꯫ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯒ ꯂꯩꯕꯗꯧꯅ ꯎꯪꯂꯒ ꯑꯗꯨꯃꯛ ꯂꯩ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯕꯁꯨ ꯃꯃꯤꯠꯁꯤꯡ ꯑꯗꯣ ꯈꯥꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯕꯣꯝ ꯇꯨꯗꯨꯅ ꯍꯦꯛꯇꯃꯛ ꯂꯩꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯔꯥꯏꯗꯅꯣ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯔꯒ ꯂꯩꯕꯗꯧꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯍꯦꯂꯣꯁꯤꯅꯦꯁꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯃꯥꯡꯗ ꯐꯨꯠ ꯊꯣꯛꯆꯜꯂꯛꯄ, ꯁ꯭ꯋꯥꯏ ꯍꯦꯛ ꯃꯥꯡꯈ꯭ꯔꯒꯅ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯗꯨꯕꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯍꯦꯛ ꯊꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯈꯪ ꯑꯍꯩꯁꯤꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯀꯣꯛ ꯉꯥꯎꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯉꯥꯟꯕꯒꯤ ꯃꯄꯥꯕꯨꯡ ꯁꯨꯅꯤꯟꯗ꯭ꯔꯣꯗꯣ ꯄꯔꯞ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯑꯅꯥꯕ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯗꯣ ꯌꯦꯡꯕ ꯆꯠꯅꯅꯕꯒꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯂꯒ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯑꯅꯥꯕ ꯄꯨꯈꯠꯂꯛꯄ ꯒꯥꯔꯤ ꯑꯃꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯑꯌꯨꯛꯀꯤ ꯃꯤ ꯈꯔ ꯂꯠꯄ ꯃꯇꯝ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ, ꯉꯥꯟꯕꯒꯤ ꯃꯄꯥꯕꯨꯡ ꯁꯨꯅꯤꯟꯗ꯭ꯔꯣꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯃꯤ ꯈꯔ ꯇꯥꯛꯄꯗꯨꯗ ꯒꯥꯔꯤꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯟꯗ꯭ꯔꯣꯁꯨ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯎ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯃꯁꯥ ꯁꯦꯡꯇꯣꯛꯂꯤꯉꯩ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯍꯥꯛꯅ ꯒꯥꯔꯤ ꯂꯥꯛꯄꯗꯣ ꯎꯍꯧꯗꯕꯗꯒꯤ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯨꯅꯤꯟꯗ꯭ꯔꯣ ꯃꯊ꯭ꯋꯥꯏ ꯈꯨꯗꯛꯇ ꯃꯥꯡꯂꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯉꯥꯟꯕꯁꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯃꯛ ꯗꯣꯛꯇꯔ ꯑꯣꯏꯖꯔꯕꯁꯨ ꯃꯄꯥꯕꯨꯡꯕꯨꯗꯤ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯉꯥꯟꯕ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯔꯝꯗꯤ ꯌꯨꯝꯗꯣ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯥꯒ ꯃꯇꯣꯝꯇꯈꯛ ꯂꯩꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯆꯠꯈ꯭ꯔꯕꯗ ꯏꯍꯥꯡ ꯍꯥꯡꯍꯧꯔꯕ ꯉꯥꯟꯕ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯄꯥꯛꯅ ꯆꯪꯅꯗꯦ꯫ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯂꯩꯅꯥ ꯂꯩꯆꯠ ꯑꯁꯤꯅ ꯑꯃꯁꯨ ꯏꯆꯤꯡꯗ ꯆꯤꯡꯅꯔꯦ, ꯄꯪꯀꯤꯗ ꯀꯤꯔꯤ꯫ ꯁꯨꯝ ꯐꯝꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯍꯨꯗꯪ ꯍꯦꯛ ꯈꯨꯔꯛꯄꯗ ꯃꯌꯥꯝꯗꯣ ꯈꯖꯤꯛ ꯍꯟꯗꯣꯛꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯛ ꯈꯨꯔꯤꯕ ꯃꯤꯗꯨꯅ "ꯍꯦꯔꯥ, ꯈꯅꯥꯎꯗ ꯃꯔꯦꯡ ꯆꯠꯄꯒ ꯑꯗꯨ ꯈꯨꯕꯅꯤ ꯅꯣꯏꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯤꯔꯨꯛ ꯂꯩꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯉꯥꯟꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤ ꯄꯥꯛꯅ ꯍꯪꯕ ꯆꯪꯉꯛꯇꯕꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯅꯥ ꯂꯩꯆꯠ ꯑꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ, ꯑꯗꯨꯝ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯟꯕꯗꯣ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯒ ꯀꯔꯤꯒ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯈꯤꯕ ꯑꯃꯗꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯑꯁꯤꯅꯔ ꯀꯔꯤꯅꯣ ꯏꯂꯥꯏ ꯂꯥꯏꯊꯣꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯔꯛꯂꯤ꯫ ꯃꯍꯥꯛ ꯅꯣꯡꯃ ꯑꯅꯥꯕ ꯈꯔ ꯌꯦꯡꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯅꯥꯕꯒꯤ ꯁꯤꯝꯇꯝ ꯈꯔ ꯎꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯁꯨ ꯈꯪꯂꯦ ꯃꯉꯣꯟꯗ ꯑꯅꯥꯕ ꯑꯁꯦ ꯆꯪꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯈꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯁꯨ ꯅꯥꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯃꯍꯥꯛꯄꯨ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯗꯨꯅ ꯖꯒꯥ ꯑꯃꯗ ꯊꯝꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯇꯣꯉꯥꯟ ꯇꯥꯕ ꯑꯃꯗꯤ ꯑꯅꯥꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕꯗꯨ ꯇꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯣ ꯂꯣꯠꯁꯤꯜꯂꯤ ꯃꯌꯥꯝ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯗꯨꯒꯤ ꯐꯅꯅꯕ ꯎꯄꯥꯏꯁꯤꯡ ꯃꯊꯪ ꯌꯦꯡꯂꯤ ꯆꯥꯕ ꯌꯥꯕ ꯆꯥꯔꯤ ꯊꯛꯄ ꯌꯥꯕ ꯊꯛꯂꯤ ꯏꯀꯥꯟ ꯀꯥꯏꯗꯕꯒꯨം ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯉꯥꯟꯕꯅ ꯅꯨꯃꯤꯗꯥꯡ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕ ꯃꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯥꯗꯔꯛꯄ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯌꯦꯡꯂꯤ ꯈꯖꯤꯛ ꯐꯔꯛꯄꯗꯨꯅ ꯆꯥꯕ ꯊꯛꯄ ꯐꯥꯎꯕ ꯇꯧꯍꯧꯔꯦ ꯍꯥꯏꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯇꯁꯦꯡꯅꯃꯛꯀꯤ ꯃꯗꯨꯕꯨ ꯆꯨꯝꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯟꯕꯅ ꯑꯅꯥꯕ ꯑꯗꯨꯅ ꯂꯩꯈꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯀꯔꯝ ꯇꯧꯕꯅꯣ ꯑꯁꯦꯡꯕꯔ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯗꯥꯏꯔꯤ ꯐꯥꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯗꯥꯏꯔꯤ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡꯅ ꯂꯥꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯃꯅ ꯅꯥꯔꯕ ꯑꯅꯥꯕ ꯑꯃ ꯍꯥꯏꯔꯒ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯨꯝꯅꯃꯛ ꯏꯔꯝꯂꯤ ꯑꯗꯨꯒ ꯑꯅꯥꯕ ꯑꯗꯨꯒ ꯃꯈꯣꯏꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯁꯨ ꯏꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯗꯣꯛꯇꯔ ꯉꯥꯟꯕꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯂꯩꯀꯥꯏꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯣꯏꯕꯅꯤꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯥꯟꯕꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯌꯨꯝ ꯑꯗꯨꯗ ꯅꯥꯈꯤꯕ ꯃꯤ ꯑꯗꯨ ꯀꯔꯝ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯗꯣꯛꯇꯔꯅ ꯌꯥꯔꯔꯣꯏ ꯄꯨꯊꯈ꯭ꯔꯣ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯑꯩꯉꯣꯟꯗꯁꯨ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠꯇ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯕꯨꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯒ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯑꯩꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯈꯖꯤꯛ ꯐꯒꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔ ꯉꯥꯟꯕꯗꯤ ꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯉꯥꯟꯕꯅ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯍꯤꯗꯥꯛ ꯆꯥꯈꯤ ꯍꯥꯏꯕ ꯑꯗꯣꯝ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯥꯕ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯆꯥꯈꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯍꯤ ꯑꯣꯏꯕ ꯈꯔꯗꯤ ꯊꯛꯈꯤ ꯑꯗꯨꯒ ꯃꯄꯪꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯅ ꯁꯨꯒꯥꯏꯔꯒ ꯁꯦꯝꯕ ꯆꯅꯞ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯎꯝꯃꯨ ꯍꯥꯏꯗꯨꯅ ꯎꯝꯈꯤ ꯑꯁꯤꯅꯆꯤꯡꯕ ꯍꯥꯏꯔꯛꯂꯤ ꯗꯣꯛꯇꯔ ꯉꯥꯟꯕꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯈꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯗꯥꯏꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯛꯂꯤ ꯑꯗꯨꯕꯨ ꯑꯅꯥꯕ ꯑꯗꯨꯗ ꯊꯥꯈꯤꯕ ꯍꯤꯗꯥꯛꯁꯤꯡꯅꯤ ꯍꯥꯏꯗꯨꯅꯗꯤ ꯑꯃꯠꯇ ꯏꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯅꯥꯕ ꯑꯗꯨꯗ ꯀꯔꯤ ꯍꯤꯗꯥꯛ ꯃꯃꯤꯡ ꯊꯥꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯟꯕꯗ ꯋꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯥꯟꯕꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯅ ꯊꯅꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯐꯥꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨꯗ パーバ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯐꯅ ꯌꯥꯝꯅ ꯄꯥꯔꯕꯁꯨ ꯑꯅꯥꯕ ꯑꯗꯨꯕꯨ ꯐꯍꯟꯕ ꯉꯝꯕ ꯍꯤꯗꯥꯛꯇꯤ ꯌꯥꯎꯗꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯅꯥꯕ ꯈꯔ ꯐꯍꯟꯕ ꯉꯝꯕ ꯃꯈꯣꯏꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯑꯅꯥꯕꯁꯤꯡꯒꯤ ꯃꯃꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯂꯤ ꯃꯗꯨꯕꯨ ꯐꯍꯟꯕ ꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯑꯁꯤꯒ ꯌꯥꯅꯒꯗꯕꯅꯤ ꯑꯁꯤꯒ ꯇꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯉꯥꯟꯕꯅ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯁꯦꯝꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯥꯟꯕꯅ ꯍꯞꯇꯥ 2-3 ꯃꯍꯥꯛꯅ ꯑꯣꯠꯇꯨꯅ ꯅꯩꯗꯨꯅ ꯍꯣꯠꯅꯔꯛꯂꯤ ꯃꯍꯥꯛꯀꯤ ꯗꯣꯛꯇꯔꯒꯤ ꯊꯕꯛꯀ ꯂꯣꯏꯅꯃꯛ ꯇꯧꯊꯣꯛꯈ꯭ꯔꯤ ꯐꯣꯟ ꯇꯧꯔꯛꯂꯕꯁꯨ ꯄꯥꯏꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯥꯟꯕꯅ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯈꯜ ꯁꯦꯝꯗꯨꯅ ꯊꯛꯇꯨꯅ ꯆꯥꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯤ ꯐꯥꯎꯕꯗ ꯑꯩꯁꯤ ꯐꯕ ꯀꯧꯕ ꯉꯝꯗ꯭ꯔꯦ ꯀꯩꯗꯧꯁꯤꯒꯦ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯈꯤꯕꯅꯤ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯪꯂꯒ ꯋꯥꯐꯝ ꯑꯁꯤ ꯈꯪꯅꯔꯒꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯉꯥꯟꯕꯅ ꯃꯄꯥꯕꯨꯡꯒ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯥꯒꯤ ꯐꯣꯟꯗ ꯔꯤꯡ ꯈꯤꯡꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯝꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯐꯣꯟ ꯄꯥꯏꯔꯛꯂꯕꯗ ꯉꯥꯟꯕꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒ ꯃꯄꯥꯕꯨꯡꯅ ꯂꯥꯌꯦꯡꯂꯝꯕ ꯑꯅꯥꯕ ꯑꯃꯅ ꯐꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯗꯩꯗꯨꯗ ꯅꯆꯥꯅ ꯍꯥꯏꯖꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ ꯑꯗꯨꯅ
ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯃꯗꯨꯒꯤ ꯑꯅꯥꯕꯁꯤꯡ ꯑꯁꯤꯕꯨ ꯐꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯀꯝꯗꯧꯅ ꯈꯪꯒꯅꯤ ꯄꯥꯕꯨꯡꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏꯒ ꯇꯤꯟꯅꯕꯅꯤꯅ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯇꯧꯖꯔꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯉꯥꯟꯕ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕ ꯂꯩꯇꯦꯅꯤ ꯑꯅꯥꯕ ꯈꯔ ꯌꯦꯡꯂꯤ ꯍꯥꯏꯕꯁꯤꯗꯤ ꯅꯣꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯈꯪꯅꯕ ꯄꯣꯠꯅꯤ ꯃꯥꯅꯁꯨ ꯑꯅꯥꯕ ꯈꯔ ꯌꯦꯡꯂꯦ ꯍꯥꯏ ꯑꯩꯅꯁꯨ ꯑꯅꯥꯕ ꯈꯔ ꯌꯦꯡꯂꯤ ꯍꯥꯏ ꯃꯁꯤ ꯉꯥꯏꯗꯅ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯄꯥꯕꯨꯡꯒꯤ ꯗꯥꯏꯔꯤꯗꯁꯨ ꯑꯃꯠꯇ ꯏꯔꯝꯗꯦ ꯀꯔꯤ ꯀꯔꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯅꯥ ꯃꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯕꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯉꯥꯟꯕ ꯄꯥꯕꯨꯡ ꯅꯪ ꯂꯥꯏꯇꯤꯜ ꯕꯨꯠ ꯕ꯭ꯔꯦꯗ ꯍꯥꯏꯕꯁꯤꯕꯨ ꯊꯥꯖꯕ꯭ꯔꯥ ꯃꯥꯏꯕꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯊꯣꯛꯂꯒ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯐꯍꯟꯈꯤ ꯀꯥꯏꯁꯤꯕꯨ ꯊꯥꯖꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯩ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯄꯥꯕꯨꯡꯅ ꯂꯥꯌꯦꯡꯂꯝꯕ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕꯅꯤ ꯃꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯦ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯅꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯃꯁꯥ ꯈꯤꯡꯅ ꯂꯩꯍꯧꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯅꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯀꯧꯊꯣꯛꯂꯁꯤ ꯑꯗꯨꯒ ꯅꯪꯅ ꯍꯪꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯍꯪꯍꯧꯔꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯑꯅꯥꯕ ꯐꯔꯦꯗꯅ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯃꯁꯤ ꯈꯪꯈꯤꯕꯗ ꯑꯩꯕꯨ ꯂꯧꯈꯠꯄ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯣꯛꯏ ꯌꯨꯝ ꯑꯗꯨꯗ ꯅꯇꯣꯝꯇ ꯂꯩꯖꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯝꯗꯧꯅ ꯌꯨꯝꯗ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯅꯁꯥꯃꯛ ꯗꯣꯛꯇꯔꯅꯤꯅ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯀꯧꯊꯣꯛꯂꯣ ꯅꯍꯥꯛꯅ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗ ꯅꯪꯅ ꯍꯪꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯍꯪꯍꯧꯔꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯤꯗꯥꯛ ꯑꯗꯨ ꯁꯦꯝꯗꯨꯅ ꯅꯍꯥꯛ ꯑꯃꯨꯛꯇꯪ ꯐꯕ꯭ꯔꯣ ꯍꯥꯏꯕꯗꯨ ꯂꯥꯏꯕꯛ ꯌꯦꯡꯖꯔꯣ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯀꯝꯗꯧꯅ ꯀꯧꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯊꯣꯛꯄ ꯍꯥꯏꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯥꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯃꯇ ꯋꯥꯔꯨꯒꯅꯨ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯆꯪꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯂꯩ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯏꯕꯁꯤꯃ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯆꯪꯏ ꯅꯔꯤꯜꯖꯦꯜ ꯈꯥꯕ ꯊꯧꯅꯥ ꯂꯩꯔꯕ ꯀꯤꯒꯟꯗꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯀꯌꯥ ꯊꯥꯖꯔꯣꯏ ꯑꯗꯨꯕꯨ ꯃꯁꯤ ꯊꯥꯖꯕ ꯑꯃꯁꯨ ꯆꯪꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯟꯕꯅ ꯑꯩ ꯄꯨꯝꯅꯃꯛ ꯊꯥꯖꯔꯤ ꯀꯔꯝ ꯇꯧꯔꯒ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯁꯣꯟꯒꯗꯕ ꯂꯥꯏꯁꯣꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛꯁꯨ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯉꯥꯟꯕ ꯐꯣꯟ ꯊꯝꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯔꯝꯕ ꯂꯩꯔꯣꯟ ꯇꯤꯜꯂꯣꯟ ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯃꯗꯤ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯁꯨ ꯆꯤꯟꯐꯥ ꯄꯨꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯥꯟꯕꯗꯣ ꯂꯩꯋꯥ ꯇꯤꯟꯋꯥꯁꯤꯡꯗꯣ ꯄꯥꯕ ꯍꯣꯠꯅꯕꯗ ꯆꯥꯛ ꯏꯁꯤꯡ ꯑꯝꯇ ꯆꯪꯗ꯭ꯔꯕꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯅꯅꯕ ꯂꯥꯛꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯒꯤ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯥꯟꯕꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯒꯥ ꯑꯃ ꯌꯦꯡꯂꯒ ꯇꯞꯅ ꯐꯝꯊꯔꯤ ꯑꯁꯨꯝꯅ ꯐꯝꯊꯔꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯁꯣꯜꯂꯤꯕ ꯑꯗꯨꯗ ꯋꯥꯍꯩꯇ ꯋꯥꯇꯥꯗ ꯑꯁꯣꯏꯕ ꯌꯥꯎꯔꯕꯔꯥ ꯀꯔꯤꯅꯣ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯊꯣꯛꯂꯛꯇ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯅ ꯀꯅꯥꯝꯇꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯕꯨ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯂꯥꯡꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤꯕꯨ ꯁꯨꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯀꯔꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯀꯔꯤꯁꯨ ꯂꯥꯛꯇꯕꯗꯨꯗ ꯉꯥꯟꯕꯗꯣ ꯅꯤꯡꯕ ꯀꯥꯏꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯛꯏ ꯑꯗꯨꯝꯅ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯇꯥꯛꯂꯛꯈꯤꯕ ꯃꯄꯥꯕꯨꯡꯒꯤ ꯃꯥꯟꯅꯕ ꯑꯗꯨꯗ ꯐꯣꯜ ꯇꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ
ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯨꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯉꯥꯟꯕꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯣꯏꯅ ꯍꯪꯂꯒ ꯊꯕꯛ ꯑꯗꯣ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯒꯦ ꯈꯜꯂꯗꯨꯅ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯑꯍꯤꯡꯅꯤ ꯈꯟꯗꯨꯅ ꯂꯩꯔꯨꯔꯤꯕ ꯑꯗꯨꯗꯤ ꯄꯨꯡ 12 ꯈꯔ ꯍꯦꯟꯕꯗꯃꯛ ꯉꯥꯏꯔꯤꯕꯅꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯗ꯭ꯔꯤꯕꯅꯤ ꯉꯥꯟꯕꯅ murum murum ꯁꯣꯜꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯧꯊꯣꯛꯂꯝꯕ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯂꯥꯟꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯖꯤꯛ ꯉꯥꯟꯕꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯍꯧꯔꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯉꯥꯟꯕꯅ ꯑꯃꯨꯛꯇꯪ ꯁꯣꯟꯒꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯊꯣꯛꯂꯛꯇꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯍꯟꯅ ꯁꯣꯟꯈꯤꯕ ꯑꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃꯅ ꯉꯥꯟꯕꯒꯤ ꯏꯃꯨꯡꯒꯤ ꯑꯀꯣꯏꯕꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡꯗꯥꯡ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯕ ꯗꯨꯡꯗꯥꯡ ꯆꯠꯄ ꯌꯨꯝꯊꯛꯇ ꯐꯟ ꯐꯟ ꯆꯣꯡꯕꯒꯤ ꯗꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯕ ꯑꯗꯨꯗꯗꯤ ꯉꯥꯟꯕꯗꯣ ꯇꯞꯅ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯉꯥꯟꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯥꯔꯝꯂꯤꯕ ꯑꯃꯗꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯤꯜꯂꯝꯕ ꯈꯨꯡꯂꯝꯕ ꯆꯦꯜꯂꯝꯕ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯅ ꯀꯔꯤꯅꯣꯅꯤ ꯂꯣꯏꯅꯃꯛ ꯐꯈꯤꯕꯁꯤꯅ ꯐꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯄꯥꯟ ꯐꯥꯎꯗꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯈꯤ ꯍꯨꯔꯥꯟꯕꯒ ꯆꯪꯂꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛ ꯉꯛꯄꯗ ꯊꯦꯡꯂꯤ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ musin muba wangdring muba wangba mayam amana koita chatlaga leiribado nganbana uri matam aduda nganbana karino tawribasidi aina lewati nuwa sonkibadugi but lakli malini kainu ngasai wadi laktraga hajutta mayam ama lakli basna karino oza mai baduna aingode pirakpada seran turan pirakla pasala wakhallasi khallaga leiringai magi mapaga sawong saban hairap manaba nupa ama churi makhada lepdaga leiribado nganbana uri madu ubada nganbana pabong haiduna kaururi adumne hek kaurubadadi churi makhada leplibado mamai sat leithuri adugadi mamai ado isam chamna ngorok mauna leite manaba karino khangdaba mira sara khangdaba ma oiduna leiramle madu urubada nganba imunga chenchen khige tawbada churi makhada mangolda amadi sumanga leiramba laiptin butpret mayamado jawom sallaktuna nganbabu masa sagal laktuna makhong paiduna soro laktuna chingtholaga sumanga dum thadai lai singaduna mahaku makhut leithekpa makhong leithekpa tawduna yamna kana laknari nganbado khangba lakpa ngamdraduna kana lauri nanthoktu chinaba so honari aduma tawringai mahaki masa se leinungda sum tapna sangakli aduma tawrokpaduna mahaki masa punamak asum leinungda putharakpaduna mahaki mamai khara khatamak ngaihauri tanja aduda ikhang hauduna mahakse amuk magi leijabi pangal puthokduna yamna kanna mukpadagi leimai singdo porong amuk kairektuna mafam madu thadoktuna amuk cheli adumna chenbaduta timur laimusingduna nganbagi makhongda tapi yali aduga khangching chingbada upsinduna amuk tui adumna upsillaga tubada leimaida phujinduna mahaki khadang kairi madugi chaina kholna nganbado yamna kana lauri aduga kana leibagi aibu amukta kallu aibu amukta kanbiyu haiduna koi chen cheli moi khoigi yumthangnaba atuta chen silli matamatu de yumthangnabudagi thong hang toraklaga tholaklibasi mangak chawdabani pa ama thong hanglaga tholakli madu urubada nganbadi mabit bana thakatuna nakal amada amuk cheli matamatuda amuksu karino ama muk leirami asumna nganbado maning mamang ko chen chelabasu mahaki thangjapam amata leitrei aduma tawringai khanghauduna yum yanglen adudagi karigumba ama dum launa tarakpaki khonjal tabada leithoklagi jinglubada mahaki mapabong mokhoigi yum yanglen daki chongtharaklaga mahaki maikai tamna changsilaklibadu uri madu ubada nganbana mapabong aduda munna yenglaga mahakna tawge khaliba thabaksing amadi mahakna layeng kibada kari hidak sizin nakhibagi haiduna yamna kanna lauduna hangnanabu honarakli
ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯥꯟꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯦꯜꯂꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯉꯥꯟꯕꯗꯣ ꯐ꯭ꯔꯪ 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 ꯆꯣꯡꯂꯛꯂꯤ, ꯁꯣꯔ ꯑꯁꯨꯝ ꯐꯨꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯑꯁꯦ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯣꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗ ꯃꯃꯪ ꯑꯣꯏꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯉꯥꯟꯕꯗꯣ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯀꯔꯤꯅꯣ, ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 5 ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯗꯨꯒ ꯑꯩꯒꯤ ꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ इखंग खंगौदना nganbagi mobile phone aduda ring lakhi nganbana phone ado kanano haduna yengrubada mahakaluna tinaba doctor amagi mamanaba doctor amagi ring oiramle mano wakhatuna kaidoragi taw haiduna hanglui matam aduda mamanaba aduna hauji hauji chatharakliba hauji nariba anaba ana laichat asigi hidak vaccine puthokle haiduna हौजिक्ति खंगहलक्ले अदुना अखोई मसिगे जमक्ता करिसो वानिंगाई लेत्रे हाइरकपदा nganbado harau mankhibana mahak kapli madugi matung nganbana mahak ki mamanabadуда ai haujimog hospital da laklagani haiduna phone thamki mataw asumna haujikti ana laichat ama santurukliba adugi anaba adu pharanaba vaccine puthorokpadagi anaba singsu kanbadi ngamki aduga nganbasu anaba adudagiri hingauki adubu nganbana mapabungna tawramba thabak aduda maipudana kari karam tawbaro haiduna hangduna hidak langthak singaduna kamdong sebano babana haribadu asengbra haiduna mahakna su mapabungna hingnigi matamda thijillamnabadi mahakna waribase waram loidabani adubu haujikti mapabung su laikhidre aduga ana lachat adusu vaccine singado kapadagi loinamang mathang pharaktuna mahausagi punsida hangjinduna laikhi वारियासी मतंग अस्वाइदा लोइसेंजरी आइना वारियासी पाथोक चरक्पा मतमदा सोइखिलान खिबा यावरबसु ताबिरिबा पुनमकना पुक्चल चावना नागपिगनी मयामबु अरोइबदा अमुक्का हन्ना खुरुमजरी।